DNNYC AMADI HEIROK Part 2 DEVIMANDOP LEIKAI MEEYAMBU ARANBA MAONGDA PAU SANDOKTUNA MINGCHAT THIHANNABA HOTNARAKLIBA SINGI MATHAKTA LOGI Mateng Louduna Legal Action Louragani Haina Divine NONGPOK NINGTHOU Youth Club DNNYC gi Maikeidagi Phongdorakli DNNYC gi Maikeidagi Thadorokpa Cherol Amada HEIROK Part 2 DEVIMANDOP LEIKAI gi Playground MIYAMNA HENA THOINA Turel Makha Lampak Haiduna Khangnariba Sanabung asi matam kuinagi mamangdagi DNNYC da nama panduna leiraklabani club asina hek safonglakpadagi haibadi lising magachamapan marifudagi haunangasi fawba nahasingi sanabung oina laklabani Directorate of Settlement and Land Records DSNLR Lamphel Part Imphal Manipur na sakhang biduna ayaba pibiduna hariba sanabung lampak asibu land survey record in the year 1988-89 gi matung inna amadi Assistant Survey and Settlement Officer ASSO Lamphel Manipur na amuk hanna 2005 ta verified tawraba matungda club asida nama panbiduna maming chanduna lairaki adubu haukiba tang nipanda pauche amadi electronic media singda moirangthem thanel sing amadi ningthouza manihar singna lamgi mapuni haijuna claim tawrakiba amadi club asibu mingchat THIHANNABA ARANBA wafam kaya thamkiba singadu club asida amadi leibak miyam khangna numit mangani gi manungda sengdorakadabani natrabadi aranba maongda sanabungi lam khopsiliba singi mathakta logi mateng louduna legal action Louragani Haina cherol asina makhatari